Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Yenganpokpida Kuki Millitantsingna Imphal East District ki Yenganpokpi Police Station gi manung chanba Yenganpokpida ngarang numidang Kuki khulai paibasinga Security Force amasung khulngakpasinga nongmai kapnakhre press na phangba pauda ngarang numidang pung 3:30 rom tarakpada Yenganpokpi Uyokching Thamnapokpi Uyokching amasung Sangaral khulda ki Kuki khulai paibasinga nongmai kapsilaki Kuki khulai paibasingna nongmai kapsilakliba mafam aduda leiba Security Force amadi khulngakpasingna su handuna nongmai kapnaki numidang pung 8 fauba nongmai kapnakiba aduda aso apan yaukidi hairi engonda amadi lengakta chairibasing achumba karino hana thigatpiyu karigumba lengakna lalamlabadi aibu fasi taubiren lamdamsigi yelomi sing constitutional protection amagi makhada kanduna thamlamdriba fauba lengakna hanba leitana honakigani CM Aingonda amadi lenga asida chairibasing achumba karino hana thigatpiu karigumba lenga asina tawriba asida lalambadi aibu fasi taw haina Chief Minister Nongthumam Birena phongdokre Manipur lenga ki Department of Tourism gi mieng makhada Indigenous Peoples Forum Manipur na senduna Kamjong District ki Chadongda Manipur United by Diversity haiba thimda numit nini pangthokadaba Manipur Indigenous Peoples Cultural Exchange Festival hodopagi tharomda Chief Minister na mathaki wafam asi phongdokhibani hodopagi tharom aduda Yas Minister Govindas Konthaujam, Transport Minister Khasim Basum, Health Minister Dr. Sapam Ranjan, CIF and PD Minister L. Susindro, Hill Area Committee ki Chairman Dinganglung Gangmai, MLA Singh Losi Dikho, Jahemlung Panmai, Ramoiba Tourism Corporation of Manipur ki Chairman T.A. Syam Kumar Saruk Yabaga loinana, Tongan ba Furuf ki miyoi singna nat ki oiba jagoi isai kaya su khudol tamki, Chief Minister na makha tarduna lamdam asigi yelomi sing constitutional protection amagi makha da ngaklaga thamlamdriba fauba lairiba lenga asina hanba leitana hotnabaga loinana waron drug amadi mapandagi changsilakpa miyoi singna pirakliba chaitheng kaya asi kongnaba makha tana honakhigani mapandagi changsilakpa mitop sing khandoktuna Maihorol-dagi leiminarakliba lamdam sigi yellow furuf kuntraga mari tekta kaidan leiminasi ningsing mathoktraba matamdagi ipa ipusingna tha tara khaktada iramdam asi ngaktuna lakhibani matam adugi ipa ipusingi thauna hojiki mirolna matau tamsi iramdam asi kanduna chawkhotpa lamdam ama oinaba paikhatpa yaba thabak lengangna paikhatpaga loinana waron drugs pu Mapung fana mai paktriba fawba chathakigani lenga asina iramdam asi kannaba hanba leitena changsinkigani maram chaba thabakta lengaktagi mateng hangba matamda soidana mateng pangani haina su phongdokhi mamang thakta soirama kaya semdoknaba hotnariba lenga asibu hullaga ngangnaba hotnariba si laibak thibani karida soirakpano haiba hana thijindana masigi ona tainabada hunnaduna leirabadi kaidongwaida chawkhotpa lamdam ama oiba ngamloi aingonda amadi lenga asida chairiba sing hana lenga ki leiriba data sing ningthina nainaraba matungna chaibiu demography imbalance oirakliba khul masing ka hena hengalakliba umang kokthoktuna paktakna poppi pambi tharakliba amadi voter list ka hena masing yamkhalakliba kaya asi nainaraga ngangbiu karigumba masida ihangna lalamba oirabadi miyamna fansi ihang isana Chief Minister oirakpadagi manghigadar baching tam anigi nungsinaba wari puwari thijinduna Go to Hills haiba campaign haudoktuna amuk hanna puna chawkhotminanaba thabak paikhalakpani Chingi mafam sing gengsinlamdana leiramba adu haujikti semgatuna lam koiba lakpa singi tourist spot onthoktuna miyamgi miengfam oire hainasu Chief Minister Nongthumam Birena phongdokhi Indigenous Peoples Forum Manipur ki President Asang Kasarna phongdokhibada festival asi Manipur ki Indigenous Purup Kanglop singi oinadi khwaidagi ahanba Kanglop maselgi marakta cultural exchange tawbagi thorom amani thorom asigi maru oiba pandamdi Yelomi singi marakta magi nat ki jago isai promote tawduna amato oibagi mari sagatpani loinana Manipurda khundariba yelomi sing amato oina punna lepminnaduna hiram khudimakta chatminnaba amadi punsinnaba hotnaminabani Mahangna makha tarduna mi khudimakna yelomi hairaga punsinbagi platform di leyaktaba asibu yenglaga yelomi sing punsinnabagi wakhalonda festival asi pangthokpani amaromda hojik tholiba irang asi lamdam asigi yelomi nataba Manipur thugaiba pamba kangbuna thoanbani Yelomi maselgi marakta irang thokpa leite haiba wafam thamki lamdam asigi tongan ba yellow furuf singi artist singna nat ki jagoi isai utpana festival sigi mapung oiba saktam oikhi AP gi MP na Manipur gi issue khananaba parliament suspension of business notice pisin kre jiribam da nupi angang taru onnairaga hatkiba sina akiba fanglaba Manipur lekha tarakpagi fibam da laklei MP Sanjoy Parliament ki Zomi Hmar asigi ngasi Rajya Sabha mifam da Aam Aadmi Party AAP gi MP Sanjoy Singha na Manipur wathok khananaba suspension of business notice ama pisenuna house ki pukning chingsinkre MP Sanjoy Singha gi notice aduda Manipur da thadara mapal faraklaba ethnic balance asida yum kaya mai thakre miyoi kaya gi punsi longkre
Miyoi lising kaya na mayum laitana lanjenaduna leiri haiba wafamsing fongdokli. Manipur irang asida nupi angang punsi ngak senbagi thabak state amadi center lengak na thawoi dabana nupi angang kaya hatpatupagi thabak sing chathari. Manipur da leptana curfew thamba internet thingba pochai mamal wangkhalakpa amasung hidak langthak phangdabana lamdam asigi miyam khangba ngambagi pangal lanthokle. Masi law and order gi crisis khaki wafam natana miyoi bagi hak amadi democratic value singda chawna soanbani. Amaromda Manipur da thokliba irang asida lanthum kaya yamna mangkhre haibagi chap chaba report piraknaba amadi lanjinariba singi rehabilitation gi kari tharang lokhatli haibagi marik chumba report pikhalangnaba Supreme Court na khangallaklabaso state lengana thawoidana leiri sanjoin hai kumja 2024 gi November 8 ta Jiribam da nupi angang taru ot nairaga hatkhiba aduna akiba phanglaba Manipur lekha tarakpagi phibam da laklei. Amaromda tha taramapal faraklaba Manipur gi irang si loisinaba Prime Minister Narendra Modi na ngasi fawda Manipur da chattana leiba asina BJP na luchingba center lengakna Manipur gi wathok asibu karishu leitana khalli haiba mayek sengna takli hainasu Prime Minister bu maral sikhi. Loinana irang asina maram oiduna tangai fadaba polam singi mamal atiapakna wangkhibana miyam awaba mayoknabagi mathakta hidak langthaksu marang kaina phangdabagi khudong chadaba mayoknari. Amaromda irang asigi waroisin puraknaba hotnabagi mahut lengakna curfew thamjanma amadi internet thingjinbana maheroi yauna miyamda hena khudong chadaba kaya mayoknali hainasu sanjoi singana house ki pukning chingsinki. Nakal amaromda Manipur da thokliba wathok asi masing yamnaba Central Security Force hazilaga waroisin purakpa yaroi haina Mizoram gi amat thangaraba Zoram People's Movement ZPM gi MP Richard Balla Lamgai hana Parliament mifam da fongdokre hojik chathariba Parliament ki ningtham mifam gi ngarang Lok Sabha mifam da Mizoram gi MP Balla Lamgai na hana mahaki wafam asi puthokladuna thataramapam faraklaba Manipur gi irang asi khuthoknariba community anidagi luchingba sing punna wari sanaduna waroisin puraknaba center na thuba matamda thabak lokhatpam thoi haina center lenga ki pukning chingsinki. Mizoram MP asina Manipur irangi wafam sing pukhaladuna community anigi marakta mamang chahi 2023 gi May 3 dagi khut thoknarakliba asida miyoi chani yankhai hena sikre miyoi lising humpu hena lanjena duna leiri irang asida yum kaya mai thakibaga loinana church chahum gi mathakta sumai thaduna amangata thoankre. Manipur gi wathok asi Central Security Force masing khangdana thajilaga waroisin purakpa yaroi matam chuppagi oiba waroisin ama puraknaba center lengakna mediator oiraga khuthoknariba community anigi luchingba sing table amada punna phaminaduna wari sananaba thorang Lokhut piyu center na chair lauduna pangthokkadaba mifamda community animakki maikaidagi tongan ba issue sing khudam oina Manipur da president rule thamba natraga thamdaba Manipur gi luchingba sindokpa natraga sindoktaba separate administration irang asida leikidraba singi imung manungda compensation piba asina chingba puthoktuna wari sananaba hai yai hainasu central government ki pukning chingsinki.